ꯅꯨꯡꯁꯤꯅꯖꯕ ꯑꯅꯤꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯊꯝꯅꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄꯗ ꯆꯦꯟꯅꯕ ꯑꯅꯤ ꯐꯥꯔꯦ꯫ ꯅꯨꯡꯁꯤꯅꯖꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯅꯥꯔꯣꯟꯗ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯊꯝꯅꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯇ ꯊꯥꯡꯒꯠꯂꯛꯈꯤꯕ ꯋꯥꯀꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯃꯛꯀ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯑꯃꯒ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯊꯝꯕꯒꯤ ꯚꯤꯗꯤꯑꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯋꯥꯆꯞꯇ ꯊꯥꯗꯣꯔꯛꯂꯦ꯫ ꯐ꯭ꯔꯦꯟꯗꯁ ꯐꯣꯔꯑꯦꯚꯔ ꯒꯦꯝ ꯄꯣꯔꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃꯗ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯥꯒꯠꯂꯛꯄꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯑꯁꯤꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠꯂꯛꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯑꯃ ꯂꯧꯈꯠꯈꯤ꯫ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯑꯗꯨꯒꯤ ꯅꯝꯕꯔꯅ 2609/2019 ꯁꯤ.ꯁꯤ.ꯄꯤ.ꯑꯦꯁ ꯑꯟꯗꯔ ꯁꯦꯛꯁꯟ 500/509 ꯑꯥꯏ.ꯄꯤ.ꯁꯤ ꯑꯦꯟꯗ 66(e), 67(67)(a) ꯑꯥꯏ.ꯇꯤ ꯑꯦꯛꯠꯅꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯥ ꯇꯥꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀꯛꯆꯤꯡ ꯏꯔꯨꯝ ꯃꯄꯥꯜꯗꯒꯤ ꯀꯦ.ꯑꯥꯏꯁ ꯀꯦꯜꯚꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯐ꯭ꯔꯦꯟꯗꯁ ꯐꯣꯔꯑꯦꯚꯔ ꯒꯦꯝ ꯄꯣꯔꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯊꯥꯒꯠꯂꯛꯄꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯀꯛꯆꯤꯡ ꯅꯤꯡꯊꯧ ꯂꯩꯀꯥꯏꯗꯒꯤ ꯀꯦ.ꯑꯥꯏꯁ ꯔꯣꯍꯟ ꯀꯧꯕ ꯑꯃꯅ ꯀꯦꯜꯚꯤꯟꯗ ꯁꯦꯌꯔ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯍꯥꯟ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯅ ꯀꯦ.ꯑꯥꯏꯁ ꯀꯦꯜꯚꯤꯟ ꯐꯥꯒꯠꯂꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10:10 ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯦ.ꯑꯥꯏꯁ ꯔꯣꯍꯟꯕꯨꯁꯨ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠꯁꯤꯡꯁꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯅ ꯁꯤꯖ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯉꯔꯥꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫